Leibak sinba thongna lepa leitana sandorакliba coronavirus COVID-19 amadi khunai da thokliba thodok wathok sing asigi matangda TOMTV na tha asigi kun manga dagi sandokpa haurakhiba Your Voice adomgi khonjal da tongan ba miyoi singna thamlakhiba makhogi wakhalon sing khangminasi Malam simba thungna sandorakliba COVID-19 asidagi matokramna ngakthokadagi haibagi pandamda India gi su 21 days lockdown tobga loina Manipur da su masi sathari hairiba phibam asida hauji Manipur gi miyamna nongda tangai phadana sangma polam sing wasalakpadagi awa phim kaya ama mayoknari hairiba awa phim sing asi kanana bidamakta lainga ki maikai miyamda polam chairam sing ase phangangani haidana kanadi haibiri tawdabu aina hajeningi bidi matang asida lumdam laikai sida leibiriba yamna responsible leiraba ekui club organization sing asina miyamda yamni aware oiba mongda laina asidagi su ngakthokna matokramna haiba polam chairam sing ase phanghanduna ekui punna hingminabi yagadagi amadi laina asiri karamna kangedagi haibasi ekona hona haningi aduga ekui miyamna su masa gi mathok sing phajana gyan tana khangba ama changi loina aroibada lamdam sida leiriba yamna akhogi mating thokna lainga asina thabuk tobga loina nongmagi miyamna tangai phadana sangba polam serem sing haibidi akhona mai amu sing nusina singba sing ase akhogi yamna fajana miyamda mara kaina phangan bifam thoi haibase aigi bifamdagi thamjari Mapanda outside the mahimasing tamniba satri sing asi khara amadi government side tagi mating phangni haiduna tajai Manipur bhavan gumba kari gumba da makhoi sing asi mogi sangje pham lawduna thambiri haiduna tajai adubu India gi mafam sin thungna ajigumba khudung jaba phangdaba isai su mayam amsu yauri makhoi gi yanga ne aina ngasi haijari basi hujik moida pochai gi leibham leitabagi aduga anaba si lakni haibagi anaba ki dana kadai da kai mafam da khoi leraga khara self sufficient oiba kitang secure oiba mafam kadai da leigedagi haina khanduna isa sing siang wana leireba mafam sida aduna hujik yumda lehoriba mama ampa oiba khoidi phamsida hingba ngamdre haiba isa sing adu karamaina lelamgani kamaina saramgani aduga hariba COVID-19 asina makoida karamai tarumdage haina tumba yadraba matamni aduna yaragadi hujik isa sing asi ticket ka uraga ticket si mathaksu makhasu lambi si thingidana moi ticket ka pagi pasama yamsu tinguraba aduga thokpasu yada sangbasu yada moisi yang waba phimam da leireba aduna masi state government amdi central government atu matamda angang sing asigi yengaga makoigi secure oiba natraga moi tholakna bagi somda Manipur somda mayum yokna bagi kai paem tangdi mating pangbina ba mama moina guardian moina aina ngasi authority higher authority singda mai gainap singda hijari Manipur Parjada Natna Pitribi Mafam Kudimakta coronavirus na hoji awaba achauba lana ma thengna matam asingumba thengna matam jida honorable CM na haibi khibegi matung ina mapan thokanu curfew smai thamjingiba sina maram orekanda parja sing adumatik mahik aki basiki awaba si china khonjiki wangmada parja koina mayong neribasi sabani March ki tang 13 ki numidang pung 3 tarpa matamda thanga part 2 Tongram laikai da yenba matamda yumi amada keji tara thunga kan heta losingiba adusu ayung thin nate jilibsu numidang de jengiba haugiba namsagi jengi matung ilagadi mi amada keji manga ne thunga adu loitu thokanda jumba mamda keji tara kokta tara thunga heta losingiba adu nongala kanda March ki date 27 da thanga ngaram laikai one number AB aduga thanga part 1 2 leriba koigi eating sendra sum thanga part 1 oinam samkon sumna yelebigi stansu hanigi yelambagi mong tok ganda ki miyamada keji tara jumba mamda keji tara thung hetulosiniba sina marmur kanda parjasing asok yamna awaba tarba matamda sumana unnatayna bathapak tobirakhuse koi parjasing hoji loina sauna bagi mami matare thanga part 1 nasu parjasing asi irang thoe singambagi thanga part 2 dangaram likai dasu sumana tobasi yaroi honorable CM na haibi khibadi sumain haibi ki cabinet decision log this main lobby ki namasi yaroi ana koi parja mayam si koi jeli mamising sauna